ngasi numidang wairam phongkhiba toan manipuri siphongsing amasum thokhiba thawdo wathoksingdagi maruoiba I pausing khongasaraga manipur top channel gi maikhaidagi myamna thamjagi ahanbada manipur gi assembly election february 18 amasum march 3 da phase ani thokna pangthoklagani election commission of india ECI na Goa, Punjab, Manipur, Uttarakhand amasum Uttar Pradesh haibi state manga sigi legislative assembly gi general election gi matam nokthokre pangtokadoriba assembly general election asida Uttar Pradesh ta assembly seat assembly ga sumi ga ohum Punjab ta chamaga taraga taret Uttarakhand da humdra Manipur da humfu amasum Goa da nifu pun assembly seat satruka maudrani haina sip election commissioner Sushil Chandra na phungdokre Chief Election Commissioner Sushil Chandrana sit humpu leba Manipur Legislative Assembly gi taragani to suba general election asi phase ani thokna pangthokani haina raktoki ahanba phase na sayesi gi February 18 amasum ani supa phase na March ki tang ahum da pangthokani pangthokadoriba election asi gi ahanba phase ki election notification lakli batang ama tha ani english singani ga kungani thoi amadi ani supa ps ki lakli batang mari tha ani english singani ga kungani thoi da thokani election asigi nomination form pisin begi aroiba matam ahanba phase ki tang nipan tha ani english singani ga kungani thoi amadi ani supa phase ki tang taraga mathoi tha ani english singani ga kungani thoi ni scrutiny of nomination ahanba phase kitang mapan tha ani english singani ga kungani thoi amasum ani suba phase kitang taraga mari tha ani english singani ga kungani thoi ni aduga last date of withdrawal na ahanba phase kitang taraga mathoi tha ani english singani ga kungani thoi amadi ani suba phase kuina tang taraga taruk tha ani english singani ga kungani thoi lonena ahanba phase ki mikhal tang kunga tare tha ani english singani ga kungani thoi amasum ani suba phase ki mikhal tang ahum tha ahum english singani ga kungani thoida pangthokani hainasu pausina suma khatara phongdorakli amasum loina na office of the chief electoral officer manipur digi ngasi tang 9 january english singani ga kungani thoi sida press note ama thoi duga press note simya lakliba manipur gi taragani thoi suba general election manipur legislative assembly gi maki schedule gi announcement ni member tentakna thamjarange ahanbada poll event da issue of notification ji first phase ki oina tang ama tha ni english singani ga kungani thoi leba popon mitani aduga second phase ki oina tang mari tha ni english singani ga kungani thoi irainamini aduga last date of making nomination na first phase ki oina tang nipan tha ni english singani ga kungani thoi leba popon mita aduga second phase ki oina tang taraga mathoi tha ni english singani ga kungani thoi irainamini aduga scrutiny of nomination na first phase ki oina tang mapan thama english singani ga kungani thoi yum sakasa numita aduga second phase ki oina tang taraga mari tha ni english singani ga kungani thoi ningthokabani aduga last date for withdrawal of candidature gina first phase ki oina tang taraga mathoi tha ani english singani ga kungani thoi irainamini aduga second phase ki oina tang taraga taruk tha ani english singani ga kungani thoi yum sakasa numini aduga date of poll gina first phase ta tang kunga tere tha ani english singani ga kungani thoi numaijung numini aduga second phase ki oina tang ahum tha ahum english singani ga kungani thoi sagon sinumini aduga vote masing thiba counting of votes kina sagon sinumit tang tara tha ahum english singani ga kungani thoi da tare first phase amasum second phase ani maki oina aduga date before which the election process shall be completed na thangja numiki tang tarag ni thoi tha ahum english singani ga kungani thoi ni aduga maru oina myamna pining libisina assembly constituency going for polls in first phase yauraba assembly constituency singdo myam thamjaraki ahanbada khundrakpam ani subada haingang ahum subada khurai mari subada khetrigau manga subada thongju taruk subada kairau tare subada andro nipan subada lamlai mapan subada thangmaiban tara subada uripok taramathu subada sagolban taragani subada kaisamthong taragahumdai subada singjamai taragamari subada yai school taragama subada wangkai taragatruk subada sekmai ac taragatare subada lamsang taraganipan subada kwanthaujam taragamapan subada pasoi kun subada langthabal kungamathu subada nauriya pakhanglakpa kunganithu subada wangoi kungahumdai subada mayang imphal kungamari subada nambol kungamanga subada oinam kungataruk subada bisnupur kungatare subada moirang kungnipan subada thanga kunga mapan subada kumbi
निफुग तरुक सुबदा साइकुल एसटी यांखै सुबदा कांगपोकपी यांखै गे मतै सुबदा साइतु एसटी यांखै गे मंगा सुबदा तिपाइमु एसटी यांखै गे तरुक सुबदा थानेन एसटी यांखै गे तरे सुबदा हेंगलेप एसटी यांखै गे निपान सुबदा चुचामपुर एसटी यांखै गे मापन सुबदा साइकोट एसटी अमसुम हुमफु सुबदा सिंघाट एसटी नि अदुगा assembly constituency going for polls in second phase ta salaba assembly constituency singdumu myamna thamjarake kunthra subuda lilong kunthra ga mathai subuda thaubal kunthra ga nithoi subuda wangkhem kunthra ga humdoi subuda hairok kunthra ga mari subuda wangjing tentha kunthra ga manga subuda khangabo kunthra ga taruk subuda wabagai kunthra ga tare subuda kaksing kunthra ga nipan subuda hianglam kunthra ga mapan subuda sugunu nifu subuda jeribam nifu ga mathai subuda sandel st nifu ga nithoi subuda tengnopal st nifu ga humdoi subuda phungyer st nifu ga mari subuda urkhul st nifu ga manga subuda chingai st nifu ga tare subuda karong st nifu ga nipan subuda mau st nifu ga mapan subuda tadubi st yankhai ga nithoi subuda tamai st yankhai ga humdoi subuda tamenglong st amasum yankhai ga mari subuda nungba st ni hain supiri loina loina na atopa kayamasu loina na wafam kayamasu fongdorakli aduga joint chief secretary officer manipur ramananda numai kapamna thadorakpa sigumba press note asinasu makhatana su fongdorakli loina loina na makha sathajarak poina ngasi state sigi oribu covid-19 update myam na thamjage ngasi gi oriba state sigi positivity rate si 3.1% ni हाना येंगबो मतबना ngasi na khara kha covid-19 positive oibigi positivity rate si wangkhalakpagi mawng ama uri loina loina miyo amana covid-19 positive oiduna laikhidre haiba masu claim tawri aduga puna miye humdra ga taru ngasi nauna covid-19 positive oiba thengna rakhibane aduga miye lising ani ga samri ke kuntrana nauna covid test tawkhibane COVID-19 positive oikraba miyoi humdra ga taru asi Bisnupuri gi nipan Susampuri gi tara ga mapan Imphal East gi kungani thoi Imphal West gi tara Kaksing gi ahom Kamjong gi ama amasum None gi ama Thaubal gi manga amasum Ukhul gi ama punna miyoi humdra ga taru nauna COVID-19 positive oiba thengna rakhibani aduga laikhidraba ama asina Imphal West gi ni hanisu claim tawri Makasa tarak poina to pamaru eba pau kharana ngarang more da miyo ama nungmaina kaptuna hathiba mihat pani hariba miyo gi mayum miam sangduna thukai khre Manipur gi maru eba border town oriba more da ngarang numidang pung 8 makhairom tapa matamda more ward number 5 muslim basti border pillar number humdra ga mapan manak ta miyo ama nongmaina kaptuna sokpadigi hauju hospital la laikatnariba nongmai kapagi thaudo adu sinaba miyo amagi mayum ngasi more border town la leiba miyamna hawraktuna thugaiduna amang ata thonkhre pauksi esina phangwa paugi matung inadi mihat pani hariba miyo dugi maming Zia ul Haq Ilis Rohit Saikunthra gani thoi apopagi maming laikhidraba Zia Udadin kawi Muslim Nagar more dagi ni haiba khangle miyo si lot khibadigi thiba khangdana leidi hari mihat pani hariba miyo sina ngarang numidang nongmaina kapadagi laikhidraba miyo dudi Ras Gazamir Nepali sai taraga mapan apokpa khenu kawi more ward number 8 tagini miyo si thaudok thopamna nongmaina panduna laikhidabani aduga nongmaina panduna soklaba miyo duna MD Mubarak Saikunthra apokpa laikhidraba MB Abdul Ghani kawi Sirmaijing Hangundagini Hauzik Ras Medicity Hospital laikanaduna leidi ma ke haksangi yet thangba pambo mamadi yet thangba thabak mayada nongmaimuru amamam pali haidi thokibu nongmai kapigi thaudo asi Ras Gazamir Nepal amasum MD Mubarak anina Golden Masugi car registration number AS11N 6301 tongduna satlingai nongmai kapsilakpadagi Ras Gazamir Nepali car manung na sikhi adugi MD Mubarak na car adudagi kumtharaga laimai do onduna lekhi tanza adu nongmai kapliba miye duna car adu thauduna satkhraga more ward number 2 mission bank ki KC search manak to hondoklamani laikhidraba miye siga asiba haksang Jenims hospital gi mokta postmortem townobagi tamakta thamkhre hari oirakliba phiba masiga mari lainana Tengnopal district police ki SP Golimang laktuna more the station tawduna laikhre thawoningdaba pamdaba thaudok thoktana ba akanba section tharang lokhatkre loinana thokiba mihatpagi thaudo asigi matangna ngasi Hills Tribal Council more gi president Victor Limthang Manipur Muslim Council gi president amadi
Rizauddin amadi Gurkha Samaj Seva Samiti Moregi President MD Rizauddin amadi Gurkha Samaj Seva Samiti Moregi President Durga Sharma Arsayana Khuyek Piduna Deputy Commissioner Tengnoupal District demand manga yauba serial ama pisinduna thabak onthokpinaba taksinkre demand sing aduri miat masak khanglabanina khutakta phabiduna ain goeba thabak lokalu laikhidraba imung de ex gracia oina lupa lakh tara gi senpam piu laikhidraba mioi sigi imung gi mioi amada lainga ki thaba ama pibiu nomoi kap gi thawdo oduda amang ata thokraba kar adu miat pigi imung manungna semjin hangadabani taliba demand sing si pung nifu nipan gi manungda thaba oina onthok pigadabani hairi henasu pausna phungdorakli makhasa tharak poina to papaw mana amla bengalina ILP gi matang na Supreme Court file tarokli basigi matang na lenga na sapsana thengnagadabani haumi inner line permit ILP gi matang da amla bengali na Supreme Court silence tarokli basi Manipur lenga amadi barat lenga na sapsana thengnagadabani sei kungunthra sangna misimina yauna miyam gi ihaubo barat lenga na khangbiduna haukibe English singaniga taraga mapan gi December taraga mathoida barat ki President Ramnath Kovina khuyek piduna Manipura ILP satna halakhibani haina Federation of Haumi gi President Sapamja Jadumni ngasi press thadorakpa sirol sina hari sirol sina hai kumja English singamaga samapan yangkhai gi November taraga nipanda Manipur ningkha tamlingai da lairaklaba barat amadi barat ki wangwadagi mitop tangkhai amai yausilakpadagi ILP system mathau tarakhibani lamdam asigi yelhau mising mutkiba natragana kanna bahaiba wang ama lakpadagi system satnanaba Manipur miyamna akan makhongjang changsilakhibani masi amar bengalina khangbigadabani sohaidi atopa pawmana Sarita Regional Boxing Academy Manipur gi Chief Minister na hangdokre Imphal West District ki manung sana leiba mayang Imphal da ngarang Sarita Regional Boxing Academy Indoor Training Hall ama Manipur gi Chief Minister N Berena hangdokre Picture abasu Manipur gi sanaroi kaya na malem gi sangdamnaba kaya da mana lawraktuna Manipur gi danatana India gi mai purakli haina Chief Minister na phongdokre Chief Minister na makhatana haikibada state asida laiba miya maruoina naha singda sana khonabigi iho ama kankhalakli masi afaba khudam amani khangalaba local club kharada lenga sina sel gi tengbang oina lupa lising taraga manga pinaba thorang pakhale masigi mathakta Manipur state league ki team taraga tarukta lupa lakh om piri aduga hero league team singda lupa crore amamam gi sanpam piri haina pau sina su phongdorakli Tentang na to papawmana Manipur ILP satnaba yaroi haiduna amla bengali na Supreme Court PIL thari basi khudaktagi handokadabani emsu zaribam Kolkata da base tauba amla bengali koba political party amana Manipur ILP satna hanba yaroi haina Supreme Court PIL thari basi khudaktagi handokadabani thawong si zaribam da lairiba civil society organization sing mairoi loop sing amadi Maira Paibi loop kya yauna CM liba JSILPS na kandem tawi hai ngasi emsu jiribam branch ki office ta pangto papawgi mifam amada branch asigi secretary na phongdokre hain supali ato papawmana sugunu kaithel star cement saraga yolamba thengnabadagi fagatkre Kaksing district ki manung sana leiba sugunu kaithel sengwa sakatpagi thabakta maruiba masa ama oina sijinariba star cement saraga yolamba thengnabadagi fagatkre pausna hai Sugunu kaithil leiba dukan kharada sijinaba Star Cement yole haibigi pau tabadagi Star Cement company gi mioi sing laktuna cement yoliba dukan singna sangduna lairamliba sasinaba Star Cement sing adu thengnarakibani sasinaba Star Cement gi bora sijinaduna manungda atopa cement oina hapani cement bora da thariba MRP amadi manufacturing de na singba do khenaba kya lerama thengna ki hairi hansu paus phondora de duga pathosu ki so ki bulan ki biyaw simam ngapi gani adu hausu ko indi lusin jarage anabo update mem ngamina ki si hainasu thamjari thank you